ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯐꯤꯂꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30ꯗ ꯑꯩꯈꯣꯏꯅ ꯎꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯝꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯨꯝꯖꯥ 2023ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30ꯗ ꯎꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯝꯕ ꯐꯤꯂꯝ ꯑꯁꯤ ꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯟꯃꯣꯍꯟ ꯁꯤꯡ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯁꯤꯅ ꯂꯩꯈꯤꯗꯕꯁꯤꯗ ꯚꯥꯔꯠ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯏ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯎꯠꯆꯒꯗꯧꯔꯤꯕ MSFDS ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯁꯤꯁꯨ ꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯤꯃꯛꯇꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯏꯉꯩ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯂꯝ ꯀꯥꯞꯁꯤꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯁꯤ ꯁꯔꯨꯛ ꯌꯥꯅꯅꯕ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯉꯥꯏꯐ ꯐꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯌꯩꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯄꯨꯅ ꯅꯪꯒꯟꯕꯨ ꯀꯞꯄꯤꯕꯅ ꯑꯗꯨꯒ ꯃꯩꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯍꯦꯟꯅ ꯀꯥꯡꯂꯨꯞꯀꯤ ꯃꯆꯤꯒꯤ ꯍꯥꯏꯗꯤ ꯈꯨꯡꯒꯪꯁꯤꯡꯗ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯩ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯈꯪꯖꯔꯒ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯅ ꯌꯩꯊꯣꯛꯇꯕ ꯌꯥꯗꯗꯅ ꯌꯩꯊꯣꯛꯆꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯇꯤꯀꯦꯠ ꯄꯥꯏꯕꯤꯈ꯭ꯔꯕ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯄꯥꯏꯕꯤꯔꯕ ꯗꯣꯅꯔ ꯀꯥꯔꯗ ꯄꯥꯏꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯔꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13ꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯂꯧꯔꯣꯛꯆꯩ LANFAMSE